ꯇꯧꯕꯜꯁꯤ ꯀꯧꯈꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕꯁꯤ ꯑꯩꯅ ꯀꯨꯞꯅ ꯊꯤꯖꯔꯨꯔꯦ ꯊꯤꯑꯣꯔꯤ ꯑꯍꯨꯝ ꯂꯩꯔꯦ ꯑꯃꯅ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯩꯔꯣꯡꯒ ꯃꯔꯤ ꯂꯩꯅꯔꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯈꯨꯃꯟ ꯈꯝꯕꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯅꯔꯤ ꯈꯨꯃꯟ ꯍꯥꯏꯕꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯧꯕꯥꯜꯕꯨ ꯈꯪꯅꯩ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗ ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯣꯏꯊꯣꯏꯃꯥꯏ ꯀꯧꯏ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯍꯨꯝ ꯂꯩ ꯍꯥꯎꯔꯩ ꯅꯣꯡꯒꯣꯏꯍꯟ ꯍꯥꯎꯔꯩ ꯅꯣꯡꯒꯣꯏ ꯌꯥꯏꯃ ꯑꯃꯗꯤ ꯍꯥꯎꯔꯩ ꯅꯣꯡꯒꯣꯏꯇꯣꯟ ꯀꯧꯏ ꯈꯨꯟꯖꯥ ꯂꯣꯡ ꯈꯣꯟꯕꯤ ꯑꯃꯅ ꯂꯣꯡ ꯈꯣꯟꯕꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯃ ꯐꯪꯈꯤ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯀꯠꯈꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯍꯨꯝꯗ ꯂꯤꯛꯂꯥꯡ ꯄꯔꯦꯡ ꯑꯁꯤ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯅꯔꯒ ꯁꯤꯍꯜꯂꯤ ꯃꯆꯥ ꯑꯍꯨꯝꯁꯤꯗ ꯊꯥ ꯑꯃꯃꯝ ꯁꯤꯟꯅꯍꯜꯂꯤ ꯍꯥꯏ ꯑꯗꯨ ꯃꯆꯥ ꯑꯇꯣꯝꯕꯩ ꯄꯥꯜꯂꯤꯗ ꯃꯆꯥ ꯑꯍꯟꯁꯤꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯂꯨꯋꯥꯡ ꯍꯥꯏꯁꯤꯅ ꯕꯤꯁꯅꯨꯄꯨꯔꯅꯤ ꯃꯁꯤꯗ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯕꯥꯇꯣꯟ ꯂꯥꯛꯇꯅ ꯆꯠꯄꯗ ꯃꯅꯥꯎ ꯌꯥꯏꯃꯒ ꯆꯠꯂꯤ ꯍꯥꯏ ꯅꯣꯡꯒꯣꯏ ꯌꯥꯏꯃꯒ ꯅꯣꯡꯒꯣꯏꯍꯟꯒ ꯆꯠꯄꯅꯤ ꯑꯗꯨꯗ ꯃꯤꯒꯤ ꯂꯝꯗ ꯆꯠꯄꯅꯤꯅ ꯂꯤꯛꯂꯥꯡꯗ ꯁꯤꯔ ꯆꯠꯂꯨꯕꯅꯤ ꯄꯥꯂꯤꯅ ꯃꯅꯥꯎ ꯑꯇꯣꯝꯕꯩ ꯇꯥꯕ ꯃꯅꯥꯎ ꯑꯇꯣꯝꯕꯁꯤ ꯂꯧꯊꯤꯕꯁꯨ ꯀꯧꯏ ꯍꯥꯏ ꯌꯥꯝ ꯅꯣꯡꯒꯣꯏꯇꯣꯟꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯅ ꯀꯣꯏꯕ ꯆꯠꯂꯝꯗꯅ ꯂꯤꯛ ꯂꯩꯔꯝꯗꯕꯗ ꯃꯃꯥꯗ ꯇꯥꯛꯑꯝꯗꯅ ꯃꯄꯥꯒꯤ ꯊꯥꯡꯗꯣ ꯄꯥꯏꯔꯒ ꯀꯥꯔꯣꯡꯗ ꯂꯨꯝ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯀꯥꯔꯣꯡꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯩꯔꯦ ꯃꯌꯥꯝꯕ ꯑꯅꯤꯅ ꯍꯜꯂꯛꯄꯁꯤꯗ ꯈꯔꯅꯗꯤ ꯍꯥꯠꯀꯦ ꯍꯥꯠꯄꯅꯤ ꯍꯥꯏ ꯈꯔꯅꯗꯤ ꯐꯖꯕꯤ ꯂꯣꯟꯗ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯄꯔꯕꯗ ꯀꯔꯤꯗꯗꯤ ꯂꯤꯛꯂꯥꯡ ꯀꯛꯄꯅꯤ ꯍꯥꯏ ꯃꯁꯤ ꯂꯤꯛꯁꯤꯗ ꯊꯝꯃꯔꯣꯏ ꯃꯁꯤ ꯂꯤꯛꯁꯤ ꯂꯩꯔꯤꯈꯩꯗꯤ ꯋꯥꯊꯣꯛ ꯑꯣꯏꯔꯣꯅꯦꯅ ꯂꯤꯛ ꯀꯛꯄꯗ ꯃꯌꯥꯝꯕꯩ ꯃꯉꯛ ꯌꯥꯎꯔꯦ ꯑꯗ ꯃꯌꯥꯝꯕ ꯌꯥꯏꯃꯁꯤꯅ ꯅꯣꯡꯒꯣꯏ ꯌꯥꯏꯃꯁꯤꯅ ꯅꯪ ꯑꯌꯥꯝꯕ ꯍꯥꯠꯄ ꯉꯝꯃꯗꯤ ꯅꯪꯒ ꯑꯩ ꯂꯩꯃꯤꯟꯅꯔꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗ ꯃꯌꯥꯝꯅ ꯈꯨꯃꯟꯒꯤ ꯃꯌꯥꯝ ꯆꯦꯜꯂꯛꯇꯅ ꯇꯧꯕꯤꯅꯨ ꯅꯣꯡꯒꯣꯏ ꯑꯍꯟ ꯂꯩꯇ꯭ꯔꯗꯤ ꯅꯣꯡꯒꯣꯏ ꯌꯥꯏꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯧꯅꯦꯅ ꯐꯥꯕꯅꯤ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯃꯌꯥꯝꯕ ꯍꯥꯠꯄꯁꯤꯒ ꯑꯗꯨꯅ ꯃꯥ ꯍꯦꯛ ꯂꯩꯔꯤꯒ ꯑꯩ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯃꯣꯏꯔꯥꯡ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤ ꯂꯥꯏ ꯁꯥꯈꯤ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯇꯧ ꯑꯀꯪꯕ ꯃꯄꯨꯜ ꯑꯃ ꯌꯨꯡꯉꯤ ꯍꯥꯏ ꯊꯥꯖꯅꯕꯤꯗ ꯃꯩꯈꯨꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯨꯃꯟꯂꯣꯝ ꯆꯠꯂꯕ ꯑꯩ ꯆꯠꯀꯦ ꯃꯩꯈꯨꯁꯤꯅ ꯃꯣꯏꯔꯥꯡꯂꯣꯝ ꯆꯠꯂꯕ ꯑꯩ ꯃꯣꯏꯔꯥꯡ ꯆꯠꯂꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯥꯏꯅ ꯀꯟꯗꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯍꯥꯏꯗꯈꯤꯕꯅꯤ ꯃꯩꯈꯨꯁꯤ ꯑꯗꯨꯗꯒꯤ ꯑꯩ ꯃꯣꯏꯔꯥꯡ ꯆꯠꯂꯦꯗꯅ ꯃꯄꯥꯒꯤ ꯊꯥꯡ ꯃꯌꯥꯝꯕ ꯍꯥꯠꯄ ꯊꯥꯡꯁꯤ ꯃꯅꯥꯎꯗ ꯄꯤꯔꯝꯗ꯭ꯔꯦ ꯃꯥꯅ ꯄꯨꯔ ꯆꯠꯈꯤꯕꯅꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯅꯣꯡꯒꯣꯏ ꯌꯥꯏꯃꯁꯤꯅ ꯄꯥꯔꯦꯝꯕ ꯄꯣꯛꯑꯦ ꯄꯥꯔꯦꯝꯕꯅ ꯄꯨꯔꯦꯝꯕ ꯄꯣꯛꯑꯦ ꯄꯨꯔꯦꯝꯕꯅ ꯈꯝꯕ ꯄꯣꯛꯑꯒ ꯈꯝꯕ ꯍꯥꯛꯇ ꯐꯥꯎꯕ ꯊꯥꯡ ꯄꯥꯏꯔꯤꯕꯗꯨꯅꯤ ꯑꯗꯨꯅ ꯇꯧꯕꯜꯁꯤꯗ ꯇꯧ ꯃꯄꯨꯟ ꯌꯨꯡꯉꯒ ꯂꯥꯏ ꯁꯥꯈꯤ ꯌꯦꯡꯒꯦꯅ ꯇꯧꯕꯜ ꯀꯧꯒꯤ ꯍꯥꯏꯕ